ꯇꯥꯟꯖꯥ ꯆꯥꯅ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯁꯈꯤꯗꯨ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕ ꯃꯇꯝꯁꯤꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯍꯀꯥꯝ ꯋꯥꯋꯥ ꯆꯜꯂꯗꯨꯅ ꯊꯣꯛꯂꯛꯏ. ꯑꯗꯨꯕꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯆꯤꯡꯂꯦꯝꯕ ꯃꯈꯣꯏ ꯂꯥꯡꯂꯝꯕꯗꯨ ꯎꯕꯗ ꯁꯨꯛꯇꯣꯛꯇꯨꯅ ꯈꯣꯟꯖꯦꯜ ꯌꯥꯛꯅ ꯂꯥꯎꯔꯛꯏ. ꯀꯩꯅꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯪꯗꯈꯩ ꯅꯨꯄꯥ ꯄꯨꯁꯤꯟꯗꯅ ꯂꯩꯔꯕꯣ ꯂꯩꯁꯥꯕꯤꯅ? ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯞ ꯃꯥꯟꯅꯅ ꯅꯣꯛꯄ ꯂꯦꯞꯂꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ. ꯁꯈꯤ ꯃꯁꯝꯗꯨ ꯄꯨꯜꯂꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯁꯥꯎꯅ, ꯏꯃꯥꯁꯨꯅꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤ ꯅꯁꯨ ꯅꯨꯄꯤꯅ ꯄꯨꯁꯤꯜꯂꯛꯑꯒ ꯑꯗꯨꯛ ꯌꯥꯝ ꯍꯔꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯊꯝꯕꯥꯜ ꯁꯥꯎꯅ ꯁꯈꯤꯗ ꯌꯦꯡꯂꯒ, ꯁꯈꯤ ꯀꯩꯅꯣꯅꯦ, ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯑꯩ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ. ꯑꯗꯨꯒ ꯂꯥꯛꯂꯤꯕꯁꯤ ꯅꯆꯥꯅꯨꯄꯤꯒꯤ ꯊꯥꯏꯅ ꯇꯤꯟꯅꯕ ꯀꯣꯂꯦꯖꯀꯤ ꯃꯃꯥꯟꯅꯕ ꯆꯤꯡꯂꯦꯝꯕ ꯍꯥꯏꯕꯗꯨꯅꯤ. ꯀꯔꯤꯁꯨ ꯇꯧꯅꯕ ꯅꯠꯇꯦ, ꯆꯨꯝꯅ ꯑꯩꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯆꯕꯅꯤ. ꯁꯈꯤ ꯃꯃꯤꯠꯀꯗꯨ ꯑꯔꯩꯕꯤ ꯂꯥꯎꯊꯣꯛꯇꯨꯅ, ꯍꯣ ꯈꯪꯖꯔꯤ ꯏꯃꯥ, ꯆꯞ ꯃꯥꯟꯅꯖꯩ. ꯆꯨꯡꯁꯦꯟꯕꯤ ꯁꯥꯎꯅ, ꯃꯆꯧꯕꯤ ꯌꯥꯍꯧꯗꯨ ꯈꯔ ꯉꯜꯂꯗꯤ ꯀꯅꯥꯅ ꯀꯩꯗꯧꯔꯤ ꯂꯣꯏ ꯈꯪꯕꯤꯗꯧꯕ. ꯅꯨꯃꯤꯠ ꯂꯩꯁꯤꯜꯂꯛꯑꯀꯥꯟꯗ ꯍꯧꯒꯠꯄꯤꯔꯕꯅꯤꯅ ꯀꯃꯥꯏꯅ ꯈꯪꯒꯅꯤ? ꯁꯈꯤ ꯁꯥꯎꯅ, ꯍꯦ ꯂꯩꯁꯥꯕꯤ ꯆꯤꯡꯒꯟꯕꯤ, ꯅꯪꯅ ꯑꯩꯒꯤ ꯇꯨꯝꯕ ꯁꯦꯟꯅꯕ ꯌꯥꯕ꯭ꯔꯣ? ꯃꯣꯏ ꯃꯄꯥ ꯍꯧꯒꯠꯂꯛꯈꯤꯁꯅꯨ, ꯀꯩꯗꯧꯕ ꯉꯝꯒꯦ ꯌꯦꯡꯉꯨ ꯑꯩꯅ. ꯊꯝꯕꯥꯜ ꯃꯁꯨ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ, ꯆꯨꯡꯁꯦꯟꯕꯤ ꯅꯪ ꯃꯥꯆꯧꯕꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ. ꯇꯧꯅꯔꯤꯕ ꯃꯇꯧꯗꯨꯗ ꯆꯤꯡꯂꯦꯝꯕ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ. ꯍꯧꯒꯠꯇꯨꯅ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯂꯒ, ꯆꯨꯡꯁꯦꯟꯕꯤ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ. ꯁꯈꯤ ꯈꯨꯕꯥꯛꯀ ꯈꯨꯔꯒ, ꯍꯣ ꯂꯤꯂꯥ ꯁꯥꯟꯅꯕ ꯂꯣꯏꯔꯕꯅꯤꯅ ꯆꯠꯅꯤꯡꯂꯕꯣ? ꯊꯝꯕꯥꯜ ꯃꯁꯥꯗꯨ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯛꯏ. ꯑꯗꯨꯒ ꯁꯥꯎꯅ, ꯁꯈꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕ ꯃꯇꯝꯁꯤꯗ ꯍꯧꯒꯠꯄꯁꯤꯕꯨ ꯀꯔꯝꯕ ꯃꯧꯒꯤ ꯂꯣꯟꯆꯠꯅꯣ? ꯑꯗꯨꯒ ꯅꯪꯅ? ꯋꯥꯗꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯂꯣꯛ ꯑꯃꯨꯛ ꯈꯨꯔꯛꯏ. ꯆꯨꯡꯁꯦꯟꯕꯤꯁꯨ パꯈꯠꯅ ꯃꯕꯣꯛꯀꯤ ꯌꯥꯡꯂꯦꯟꯗ ꯄꯣꯞ ꯄꯣꯞ ꯊꯥꯕꯤꯔꯛꯏ. ꯃꯈꯨꯠ ꯑꯣꯏꯗꯅ ꯏꯟꯍꯦꯂꯔꯁꯨ ꯄꯥꯏꯔꯤ. ꯀꯣꯟꯁꯤꯟꯕꯤꯗꯨꯅ, ꯑꯕꯣ ꯁꯦ ꯁꯣꯔꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯑꯃꯨꯛꯇ ꯍꯣꯜꯂꯨꯁꯦ. ꯆꯤꯡꯂꯦꯝꯕꯁꯨ ꯄꯥꯈꯠꯂꯦ. ꯃꯇꯧꯗꯨꯗ ꯊꯝꯕꯥꯜꯗꯨ ꯈꯔ ꯐꯔꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ. ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩ ꯈꯣꯟꯗꯥꯁꯤꯡꯗꯨ ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯇꯥꯔꯒ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ? ꯁꯈꯤꯗꯤ ꯊꯝꯕꯥꯜꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯊꯝꯕꯥꯜꯕꯨ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯜꯂꯕ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯁꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯄ ꯍꯧꯏ. ꯆꯨꯡꯁꯦꯟꯕꯤꯅ ꯆꯤꯡꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯆꯤꯡꯂꯦꯝꯕꯅ, ꯀꯩꯗꯧꯔꯦ? ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ, ꯅꯪ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛꯇꯨ ꯂꯥꯟꯅ ꯈꯟꯒꯅꯨ, ꯑꯗꯨꯒ ꯋꯥꯔꯧꯕꯁꯨ ꯇꯧꯒꯅꯨꯀꯣ. ꯆꯤꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯕꯣꯛ ꯃꯁꯥ ꯐꯅꯕ ꯅꯤꯡꯊꯤꯅ ꯁꯦꯟꯅꯧ. ꯑꯩ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯑꯣꯏꯔꯗꯤ ꯑꯩ ꯉꯁꯥꯏꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯕ ꯌꯥꯏ. ꯐꯔꯦ, ꯑꯩ ꯌꯧꯈ꯭ꯔꯒꯦ. ꯆꯨꯡꯁꯦꯟꯕꯤꯅ, ꯍꯣꯏ ꯑꯩ ꯊꯤꯟꯗꯣꯔꯣꯏꯒꯦꯀꯣ. ꯆꯤꯡꯂꯦꯝꯕꯅ, ꯍꯣꯏ ꯍꯣꯏ. ꯆꯤꯡꯂꯦꯝꯕꯁꯨ ꯊꯣꯛꯈ꯭ꯔꯦ. ꯆꯨꯡꯁꯦꯟꯕꯤꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ. ꯇꯥꯏꯕꯪ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗ꯭ꯔꯦ. ꯈꯜꯂꯨꯕ ꯌꯦꯡꯂꯨꯕ ꯄꯨꯝꯕ ꯇꯥꯏꯌꯣꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯛꯂꯦ. ꯑꯌꯨꯛꯇꯒꯤ ꯀꯝꯄꯅꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯥꯏꯜꯁꯤꯡ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡ ꯃꯆꯥ ꯁꯅꯥꯃꯇꯨꯝꯕꯨ ꯊꯤꯔꯛꯏ. ꯃꯆꯥ ꯁꯅꯥꯃꯇꯨꯝꯁꯨ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯅꯥꯃꯇꯨꯝꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯦꯟꯅꯔꯛꯄ ꯃꯈꯣꯏꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯕꯤ. ꯊꯧꯔꯥꯅꯤ ꯃꯦꯝꯆꯥꯅ ꯊꯦꯝꯂꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯄꯤꯖꯔꯤ. ꯁꯅꯥꯃꯇꯨꯝꯅ, ꯄꯄꯥ ꯃꯃꯥꯗꯤ? ꯇꯥꯏꯕꯪꯁꯨ ꯈꯨꯝꯐꯝ ꯈꯪꯗꯕꯤꯗ ꯃꯦꯝꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ, ꯏꯅꯦ ꯃꯤꯔꯥꯗꯤ? ꯃꯦꯝꯆꯥ ꯈꯔ ꯀꯤꯇꯛ ꯇꯧꯅ, ꯁꯔ ꯃꯦꯗꯥꯝꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂꯝꯒꯗꯕ ꯃꯥꯟꯗꯦ. ꯇꯥꯏꯕꯪ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯁꯨꯛꯇꯛ ꯇꯧꯏ. ꯑꯗꯨꯕꯨ ꯁꯅꯥꯃꯇꯨꯝ ꯂꯩꯕꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯦ. ꯑꯗꯨꯕꯨ ꯃꯥ ꯃꯤꯔꯥꯕꯨ ꯈꯣꯏꯗꯧ ꯊꯤꯠꯅ ꯁꯥꯎꯅꯤꯡꯂꯛꯏ. ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 6-7 ꯂꯩꯃꯤꯟꯅꯔꯛꯄꯁꯤ ꯇꯥꯏꯕꯪꯅ ꯍꯥꯏꯕ ꯋꯥꯗ ꯃꯤꯔꯥꯅ ꯊꯧꯑꯣꯏꯗꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯤꯟꯐꯝ ꯀꯔꯤꯃꯠꯇ ꯍꯩꯕ ꯅꯠꯇꯦ. ꯃꯆꯥ ꯐꯥꯎꯕ ꯄꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯄꯝꯗ꯭ꯔꯤ. ꯀꯌꯥꯗ ꯉꯛꯂꯤꯕ ꯃꯃꯥꯅꯣ? ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯃꯤꯔꯥꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯅꯤ ꯈꯟꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ. ꯁꯅꯥꯃꯇꯨꯝꯁꯨ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯆꯥꯅ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯄꯄꯥ? ꯇꯥꯏꯕꯪ ꯃꯆꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ, ꯀꯩꯅꯣꯅꯦ ꯃꯆꯥ ꯁꯅꯥ? ꯁꯅꯥꯃꯇꯨꯝ ꯌꯦꯔꯨꯝꯗꯨ ꯆꯥꯅ, ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯎꯀꯣ. ꯄꯄꯥ ꯌꯦꯡꯒꯦ ꯍꯣꯔꯦꯟ ꯂꯥꯛꯄ ꯌꯥꯕ꯭ꯔꯥꯅ. ꯁꯅꯥꯃꯇꯨꯝ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ, ꯉꯝꯃꯣꯏ ꯄꯄꯥ, ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯍꯣꯔꯦꯟ ꯂꯥꯛꯎꯀꯣ. ꯇꯥꯏꯕꯪ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯁꯅꯥ ꯅꯤꯡꯉꯥꯏ ꯇꯧꯕ ꯐꯠꯇꯦ ꯍꯥꯏꯕꯗꯣ.
ꯌꯦꯔꯨꯝꯗꯣ ꯐꯖꯅ ꯆꯥꯊꯣꯛꯑꯣ ꯐꯨꯟꯅꯤ ꯇꯥꯟꯖꯥꯗꯨꯗ ꯔꯤꯀꯤꯁꯨ ꯖꯣꯒꯤꯡ ꯆꯦꯜꯂꯨꯕꯒꯤ ꯍꯜꯂꯛꯏ ꯃꯈꯨꯠꯇ ꯕꯣꯇꯜ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯁꯅꯥꯃꯇꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯃꯇꯨꯝꯒꯤ ꯈꯖꯥꯏꯗ ꯆꯨꯞꯄꯤ ꯑꯗꯨꯒ ꯃꯥꯁꯨ ꯆꯤꯌꯥꯔꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯂꯛꯏ ꯔꯤꯀꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯅꯥꯃꯇꯨꯝ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯇꯩꯊꯣꯛꯅ ꯀꯀꯥꯆꯥ ꯅꯪ ꯆꯨꯞꯄꯗꯨ ꯇꯤꯟ ꯌꯥꯎꯕꯗꯨ ꯍꯩꯅꯗꯦ ꯔꯤꯀꯤ ꯅꯣꯛꯂꯒ ꯁꯅꯥꯃꯇꯨꯝꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯁꯅꯥꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯝꯃꯦ ꯁꯅꯥꯃꯇꯨꯝ ꯁ꯭ꯄꯨꯟꯗꯨꯅ ꯍꯂꯨꯋꯥꯗꯨ ꯀꯣꯠꯂ ꯀꯀꯥꯆꯥ ꯑꯩ ꯒꯨꯗ ꯕꯣꯏꯅꯦ ꯀꯀꯥꯆꯥꯗꯧꯅ ꯕꯦꯗ ꯕꯣꯏ ꯑꯣꯏꯗꯦ ꯇꯥꯏꯕꯪꯁꯨ ꯅꯣꯛꯂꯒ ꯍꯣꯏ ꯁꯅꯥ ꯍꯣꯏ ꯍꯟꯗꯛ ꯒꯨꯗ ꯕꯣꯏ ꯌꯥꯝ ꯑꯣꯏꯔꯕꯅꯦ ꯇꯥꯟꯖꯥ ꯆꯥꯅ ꯃꯥꯏꯃꯨꯁꯨ ꯆꯪꯂꯛꯏ ꯃꯥꯏꯃꯨꯅ ꯁꯅꯥ ꯏꯁꯨ ꯊꯣꯏꯕ ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ ꯁꯅꯥꯃꯇꯨꯝ ꯏꯄꯤꯛ ꯄꯤꯛꯈꯩ ꯆꯤꯌꯥꯔꯗꯨꯗꯒꯤ ꯐꯠ ꯁꯤꯊꯗꯨꯅ ꯆꯦꯟꯊꯔꯛꯇꯨꯅ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯄꯨ ꯃꯥꯏꯃꯨ ꯅꯣꯛꯃꯤ ꯍꯥꯎꯅꯦ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯏꯁꯨꯕꯣ ꯁꯅꯥꯃꯇꯨꯝꯅ ꯄꯨꯄꯨ ꯑꯩ ꯃꯕꯨꯛ ꯌꯥꯝ ꯀꯪꯉꯦ ꯇꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯛꯇꯨ ꯎꯠꯂꯤ ꯃꯥꯏꯃꯨ ꯅꯣꯛꯃꯤ 이슈디 온ꯊꯣꯛꯅ ꯀꯪꯉꯦꯅꯦ ꯂꯥꯛꯑꯣ ꯕꯦꯟ ꯂꯥꯛꯍꯧꯔꯦ ꯅꯥꯐꯤꯒꯗꯣ ꯂꯣꯏꯅ ꯂꯣꯏꯔꯦꯅꯦ ꯏꯁꯨꯊꯣꯏ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯃꯨꯗꯨ ꯅꯣꯟꯊꯗꯨꯅ ꯃꯁꯨꯒꯤ ꯐꯨꯔꯤꯠꯇꯨ ꯑꯃꯨꯛ ꯁꯦꯝꯕꯤꯔꯛꯏ ꯔꯤꯀꯤ ꯅꯣꯛꯂꯒ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯁꯅꯥ ꯂꯥꯛꯑꯣ ꯀꯀꯥꯆꯥꯒ ꯑꯣꯏꯅ ꯊꯣꯛꯑꯁꯦ ꯁꯅꯥꯃꯇꯨꯝꯁꯨ ꯅꯤꯡꯉꯥꯏꯒ ꯇꯧꯗꯦ ꯍꯔꯥꯎ ꯔꯤꯀꯤꯒ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯃꯇꯨꯝ ꯊꯣꯛꯅ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯄꯥ ꯕꯥꯏ ꯍꯣꯔꯦꯟ ꯂꯥꯛꯇ꯭ꯔꯕ ꯑꯩꯗꯤ ꯌꯥꯔꯣꯏ ꯇꯥꯏꯕꯪ ꯅꯣꯛꯂꯒ ꯍꯣꯏ ꯂꯥꯛꯀꯦ ꯃꯥꯏꯃꯨ ꯃꯁꯨ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯧꯗꯤ ꯇꯥꯏꯕꯪ ꯃꯈꯨꯠꯇꯨ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯁꯛꯐꯝꯗꯨ ꯈꯔ ꯁꯦꯔꯤꯌꯁ ꯇꯥꯅ ꯄꯥꯕꯨꯡ ꯃꯥ ꯄꯥꯛꯅ ꯍꯣꯡꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯃꯥꯏꯃꯨ ꯁꯥꯎꯅ ꯃꯤ ꯍꯥꯏꯕꯁꯤ ꯇꯝꯂꯒ ꯂꯣꯏꯅ ꯍꯩꯔꯛꯄꯅꯤ ꯍꯩꯔꯒ ꯀꯅꯥꯁꯨ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯐꯅ ꯇꯥꯛꯂꯕꯁꯨ ꯍꯩꯔꯔꯣꯏ ꯍꯥꯏꯅ ꯍꯩꯇ꯭ꯔꯕ ꯃꯤꯗꯨꯗꯤ ꯃꯥ ꯆꯠꯅꯐꯝ ꯈꯪꯂꯣꯏ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯈꯛꯇ ꯅꯠꯇꯅ ꯄꯤꯛꯂꯤꯕ ꯏꯁꯨꯒꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯃꯤ ꯃꯥꯡꯈꯤꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯃꯥ ꯀꯌꯥꯝ ꯁꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯗꯦ ꯇꯥꯏꯕꯪꯅ ꯄꯥꯕꯨꯡ ꯑꯩꯁꯨ ꯍꯥꯏꯕ ꯌꯥꯕꯗꯤ ꯍꯥꯏꯔꯕꯅꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯅꯥꯀꯟꯗꯒꯤ ꯑꯁꯥꯅ ꯍꯣ ꯍꯧꯖꯤꯛ ꯑꯉꯥꯡ ꯄꯤꯛꯂꯤ ꯅꯨꯡꯉꯥꯏꯁꯅꯨ ꯃꯥꯏꯃꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯃꯃꯥ ꯅꯪ ꯐꯔꯛ ꯇꯥꯔꯛꯀꯅꯨ ꯅꯪꯅ ꯃꯅꯦꯝ ꯑꯃꯅꯦ ꯁꯥꯗꯅ ꯅꯃꯧꯁꯤ ꯅꯤꯡꯊꯤꯅ ꯋꯥꯔꯛ ꯋꯥꯇꯦꯝꯃꯨꯅꯦ ꯑꯁꯥ ꯄꯩꯊꯣꯛꯇꯨꯅ ꯍꯣ ꯍꯥꯏꯕ ꯉꯥꯡꯕꯒ ꯂꯧꯗꯦ ꯑꯩꯗꯤꯅꯦ ꯃꯅꯦꯝ ꯑꯁꯦꯡꯕꯤ ꯅꯠꯇꯕꯅꯤꯅ ꯍꯟꯖꯤꯟ ꯍꯥꯏꯕꯒ ꯇꯟꯖꯩ ꯇꯥꯏꯕꯪ ꯃꯃꯥꯗ ꯇꯞꯅ ꯌꯦꯡꯂꯒ ꯏꯃꯥ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯂꯥꯞꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯈꯤꯕ ꯂꯩꯇꯦ ꯃꯃꯥ ꯍꯥꯏꯁꯤꯗꯤ ꯃꯃꯥꯅꯤ ꯄꯨꯝꯅꯃꯛꯄꯨ ꯌꯣꯛꯄꯤꯕ ꯅꯧꯀꯣꯟꯕꯤꯕ ꯍꯩꯕꯗꯨꯕꯨ ꯃꯃꯥ ꯍꯥꯏꯕꯅꯤ ꯌꯣꯛꯆꯕꯤ ꯃꯃꯥ ꯐꯥꯎꯕ ꯃꯆꯥꯒꯤ ꯃꯐꯝꯗꯗꯤ ꯑꯁꯦꯡꯕ ꯃꯃꯥꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯕꯅꯤ 이마수 ꯑꯄꯣꯛꯄꯤ ꯑꯣꯏꯗ꯭ꯔꯕꯁꯨ ꯌꯣꯛꯆꯕꯤꯗꯤ ꯑꯣꯏꯔꯤ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯁꯥ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯔꯦꯗꯅ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯀꯩꯕꯨ ꯍꯥꯏꯈ꯭ꯔꯒꯦꯕ 이마ꯒꯤ ꯏꯕꯨꯡꯉꯣ ꯒ꯭ꯌꯥꯟꯖꯥꯎ ꯅꯇꯨ ꯋꯥꯔꯛꯎꯀꯣ ꯍꯥꯟꯅ ꯃꯥꯏꯃꯨ ꯁꯣꯜꯂꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯃꯥ ꯇꯥꯏꯕꯪ ꯍꯟꯗꯛꯇꯤ ꯋꯥ ꯍꯥꯏꯔꯝꯗꯕꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯀꯥ ꯆꯪꯕꯗ ꯃꯤꯔꯥ ꯈꯗ꯭ꯔꯥꯛꯄꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯣꯏ ꯕꯥ ꯊꯝꯃꯒꯦꯀꯣ ꯑꯩ ꯍꯧꯒꯠꯇ꯭ꯔꯤꯕ ꯑꯣꯀꯦ ꯕꯥꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯇꯥꯏꯕꯪ ꯆꯪꯁꯤꯟꯗꯨꯅ ꯃꯤꯔꯥꯒꯤ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯨ ꯃꯨꯜꯂꯤ ꯑꯗꯨꯕꯨ ꯅꯝꯕꯔ ꯁꯦꯞ ꯇꯧꯕꯗ ꯅꯨꯡꯁꯤꯊꯣꯏ ꯍꯥꯏꯅ ꯇꯧꯈꯤꯕꯅ ꯇꯥꯏꯕꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯇꯥꯏꯕꯪ ꯃꯤꯔꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯃꯤꯔꯥ ꯇꯦꯊꯗꯨꯅ ꯇꯥꯃꯣ ꯀꯣꯛꯁꯦ ꯈꯔ ꯆꯤꯛꯏ ꯇꯧꯕꯅꯦ ꯇꯥꯏꯕꯪ ꯐꯣꯟꯗꯨ ꯂꯥꯛꯇꯅ ꯑꯃꯨꯛ ꯂꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯪꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯈꯨꯗꯤꯡ ꯅꯁꯥ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯌꯥꯎꯏ ꯍꯥ ꯅꯪꯒꯤ ꯅꯁꯥꯗꯣ ꯅꯨꯡꯇꯤꯒꯤ ꯅꯥꯕ꯭ꯔꯣ ꯑꯉꯥꯡꯁꯦ ꯅꯣꯡꯃꯗ ꯅꯪ ꯅꯤꯡꯊꯤꯅ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯍꯔꯥꯎꯍꯟꯕ ꯍꯩꯇ꯭ꯔꯣ ꯃꯤꯔꯥ ꯁꯨꯛꯇꯣꯛꯇꯨꯅ ꯑꯩꯅ ꯀꯣꯛ ꯆꯤꯛꯏꯁꯦ ꯇꯥꯃꯣꯗ ꯆꯤꯛꯄ ꯑꯣꯏꯔꯗꯤ ꯈꯪꯗꯧꯅꯦ ꯑꯗꯨꯒ ꯑꯩ ꯑꯉꯥꯡ ꯁꯦꯟꯅꯕ ꯍꯩꯇꯦ ꯂꯩꯔꯤꯕ ꯃꯤꯅꯥꯏꯁꯤꯡꯗꯨ ꯁꯦꯟꯅꯍꯜꯂꯣ ꯇꯥꯏꯕꯪ ꯍꯟꯗꯛꯇꯤ ꯁꯥꯎꯅ ꯃꯤꯔꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯑꯗꯨꯒ ꯁꯥꯎꯅ
ꯀꯩꯒꯨꯝꯕ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯃꯤꯅꯥꯏ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯗꯨꯒ ꯑꯩꯅ ꯋꯥ ꯍꯥꯏꯗ꯭ꯔꯤꯕꯁꯤ ꯅꯪ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ꯭ꯔꯥ ꯌꯦꯡꯕꯅꯤ ꯅꯪ ꯏꯃꯨꯡꯁꯤꯒꯤ ꯃꯧꯅꯤ ꯅꯣꯡꯃꯇꯪ ꯅꯪ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯂꯥꯏꯗꯨꯛ ꯊꯥꯕ ꯌꯥꯎꯈ꯭ꯔꯕ ꯍꯥꯏꯌꯨ ꯅꯪꯕꯨ ꯀꯦꯕꯗ ꯁꯦꯠꯄꯗ ꯆꯥꯕꯗ ꯀꯔꯤꯅ ꯅꯤꯡ ꯊꯨꯡꯍꯟꯗꯦ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯎꯠꯇꯨꯅ ꯅꯅꯤꯡ ꯇꯝꯍꯟꯕ ꯅꯠꯇ꯭ꯔꯣ ꯃꯤꯔꯥ ꯐꯠ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯍꯟꯗꯛꯇꯤ ꯇꯥꯏꯕꯪ ꯁꯥꯎꯅ ꯃꯤꯔꯥꯗꯨ ꯂꯥꯛꯇꯅ ꯐꯃꯨꯡꯗ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯁꯥꯎꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯅꯪ ꯇꯥꯗꯦ ꯃꯤꯔꯥ ꯍꯟꯗꯛꯇꯤ ꯇꯞꯊꯗꯨꯅ ꯇꯥꯏ ꯇꯥꯏꯕꯪ ꯍꯟꯗꯣꯛꯇꯨꯅ ꯃꯥꯒꯤ ꯀꯞꯕꯣꯔꯗꯇꯨ ꯍꯥꯡꯗꯣꯛꯇꯨꯅ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯟꯕ ꯍꯧꯈ꯭ꯔꯦ ꯗ꯭ꯔꯦꯁ ꯁꯦꯠꯅ ꯁꯦꯠꯅ ꯇꯥꯏꯕꯪꯅ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯇꯥꯏꯕꯪ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯗ꯭ꯔꯦꯁꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯤꯔꯥ ꯁꯥꯎꯅ ꯇꯥꯏꯕꯪꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯐꯔꯦ ꯍꯛꯆꯥꯡꯅꯒ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯅꯦ ꯐꯥꯔꯁ ꯇ꯭rimester ꯑꯣꯏꯕꯩ ꯁꯪꯖꯗ꯭ꯔꯦ ꯃꯤꯅꯥꯏ ꯅꯠꯇꯦ ꯑꯩ ꯇꯥꯏꯕꯪ ꯊꯣꯛꯂꯛꯇꯨꯅ ꯈꯣꯝꯃꯩ ꯑꯃꯁꯨꯡ ꯗ꯭ꯔꯥꯏꯚꯔꯁꯨ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗ ꯀꯥꯈ꯭ꯔꯦ ꯈꯣꯝꯃꯩ ꯇꯥꯏꯕꯪꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯔ ꯀꯝꯄꯅꯤꯗ ꯍꯥꯟꯅ ꯌꯧꯕꯤꯒꯗ꯭ꯔꯥ ꯇꯥꯏꯕꯪꯅ ꯈꯣꯝꯃꯩ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯝꯄꯅꯤꯗ ꯍꯥꯟꯅ ꯆꯠꯁꯤ ꯅꯥꯎꯕ ꯅꯥꯎꯕꯁꯨ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯆꯨꯡꯁꯦꯟꯕꯤꯁꯨ ꯁꯣꯝꯗ ꯃꯕꯣꯛ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯃꯥꯁꯨ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯊꯝꯕꯥꯜ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯂꯗꯨꯅ ꯑꯕꯣꯛꯀꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯁꯨꯇꯤꯗꯨ ꯂꯧꯒꯅꯨ ꯑꯕꯣꯛ ꯀꯔꯤꯁꯨ ꯇꯧꯗꯦꯅꯦ ꯆꯨꯡꯁꯦꯟꯕꯤ ꯂꯣꯏꯁꯤꯟꯅ ꯑꯕꯣ ꯌꯥꯅꯤ ꯑꯩ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯍꯥꯏꯒꯦ ꯑꯕꯣꯛ ꯀꯨꯏꯅ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ ꯊꯝꯕꯥꯜ ꯂꯣꯛ ꯈꯨꯅ ꯑꯕꯣꯛꯀꯤꯁꯤꯗꯤ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯇꯧꯔꯤꯅꯦ ꯆꯨꯝꯅꯒꯤ ꯂꯥꯏꯍꯧ ꯈꯛꯅꯤ ꯍꯧꯔꯤꯁꯦ ꯆꯨꯡꯁꯦꯟꯕꯤꯅ ꯑꯕꯣ ꯍꯤꯗꯥꯛꯇ ꯆꯥꯁꯤꯜꯂꯣ ꯍꯥꯏꯕꯅꯦ ꯑꯕꯣꯛꯅ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯕ ꯍꯥꯏꯁꯦ ꯏꯁꯥꯗ ꯅꯥꯕꯗ ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯋꯦ ꯑꯩꯒꯤꯗꯤ ꯑꯕꯣꯛꯅ ꯄꯨꯝꯅꯃꯛꯅꯦ ꯍꯧꯖꯤꯛꯇꯤ ꯑꯕꯣꯛꯁꯨ ꯍꯛꯆꯥꯡꯗꯣ ꯐꯖꯅ ꯌꯦꯡꯂꯨꯕ ꯌꯥꯏꯗꯅ ꯊꯝꯕꯥꯜ ꯇꯞꯅ ꯑꯕꯣꯛꯀꯤ ꯊꯣꯏꯕꯤ ꯁꯦ ꯍꯦꯟꯅ ꯋꯥꯈꯜ ꯄꯤꯛꯁꯟꯒꯅꯨ ꯐꯔꯦ ꯅꯪꯅ ꯐꯩ ꯈꯟꯕꯗꯣ ꯇꯧꯔꯁꯤ ꯑꯕꯣꯛ ꯍꯤꯗꯥꯛꯇꯣ ꯆꯥꯔꯒꯦ ꯄꯤꯔꯛꯑꯣ ꯆꯨꯡꯁꯦꯟꯕꯤ ꯍꯔꯥꯎꯅ ꯊꯝꯕꯥꯜꯗ ꯍꯤꯗꯥꯛꯇꯨ ꯄꯤꯔꯒ ꯆꯥꯍꯜꯂꯤ ꯑꯗꯨꯃꯥꯏ ꯉꯁꯥꯏ ꯍꯥꯏꯔꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯅꯤꯡꯉꯥꯏ ꯑꯃꯨꯛ ꯇꯧꯂꯩ ꯑꯗꯨꯗꯤ ꯑꯕꯣ ꯑꯩ ꯇꯣꯂꯣꯞꯇꯨ ꯈꯔ ꯂꯧꯊꯣꯔꯛꯑꯒꯦ ꯉꯁꯤꯗꯤ ꯇꯣꯂꯣꯞ ꯄꯤꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏ ꯊꯝꯕꯥꯜ ꯃꯁꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯣꯛꯇꯅ ꯌꯦꯡꯖꯔꯤ ꯆꯨꯡꯁꯦꯟꯕꯤꯁꯨ ꯃꯇꯝ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯌꯧꯔꯛꯄꯗ ꯐꯅꯗꯤ ꯊꯦꯡꯂꯦ ꯑꯣꯖꯥꯁꯤꯡꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯣꯏꯗꯨꯅ ꯀ꯭ꯂꯥꯁ ꯆꯪꯅꯕ ꯍꯧꯈ꯭ꯔꯦ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯨ ꯌꯥꯎꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯌꯥꯎꯍꯟꯗ꯭ꯔꯦ ꯆꯨꯡꯁꯦꯟꯕꯤꯁꯨ ꯁꯅꯥꯃꯇꯨꯝ ꯍꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯏ ꯁꯅꯥꯃꯇꯨꯝ ꯀ꯭ꯂꯥꯁꯇꯨꯗ ꯌꯥꯝ ꯒ꯭ꯔꯦꯠꯀꯤ ꯃꯑꯣꯡꯗ ꯍꯜꯂꯒ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯆꯨꯡꯁꯦꯟꯕꯤ ꯆꯪꯂꯛꯄ ꯎꯕꯗ ꯃꯥꯒꯤ ꯕꯦꯟꯁꯇ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝꯗꯨꯁꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯄꯨꯂꯞ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯤꯁ ꯆꯨꯡꯁꯦꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯣꯔꯅꯤꯡ ꯃꯥꯏ ꯗꯤꯌꯥꯔ ꯑꯉꯥꯡ ꯑꯃꯅ ꯃꯤꯁ ꯀꯩꯅꯣꯝ ꯍꯪꯒꯦ ꯆꯨꯡꯁꯦꯟꯕꯤꯅ ꯐꯝꯃꯣ ꯀꯩꯗꯧꯔꯦ ꯅꯦꯜꯁꯟ ꯍꯪꯉꯣ ꯅꯦꯜꯁꯟꯅ ꯑꯅꯦꯕꯀꯣ ꯈꯣꯏ ꯃꯃꯤꯗ ꯈꯣꯏ ꯗꯦꯗꯤꯅ ꯗꯤꯌꯥꯔ ꯀꯧꯋꯦ ꯗꯤꯌꯥꯔ ꯀꯧꯕꯁꯦ ꯅꯨꯡꯁꯤꯔꯤꯅꯦ ꯍꯥꯏꯕꯀꯣ ꯍꯧꯖꯤꯛ ꯃꯤꯁꯅ ꯗꯤꯌꯥꯔ ꯍꯥꯏꯗꯣ ꯃꯤꯁꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯕꯩ ꯀꯣꯏꯔꯤꯔꯣ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯅꯣꯛꯂꯛꯏ ꯆꯨꯡꯁꯦꯟꯕꯤ ꯅꯣꯛꯄ ꯈꯥꯡꯂꯒ ꯂꯥꯡꯒꯅꯣ everyone keep quiet put your finger on your lips ꯑꯉꯥꯡꯁꯤꯡꯗꯨ ꯃꯈꯨꯠ ꯃꯆꯥꯁꯤꯡꯗꯨ ꯃꯆꯤꯟꯗ ꯂꯣꯏꯅ ꯊꯝꯃꯤ ꯆꯨꯡꯁꯦꯟꯕꯤ ꯃꯈꯥ ꯇꯥꯔꯛꯏ ꯅꯦꯜꯁꯟ ꯃꯤꯁꯅ ꯅꯈꯣꯏꯗ ꯗꯤꯌꯥꯔ ꯀꯧꯔꯤꯁꯦ ꯅꯨꯡꯁꯤꯕꯩꯅꯦ ꯀꯣꯏꯕꯩ ꯅꯠꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡꯒꯩ ꯍꯥꯏꯕ ꯌꯥꯗꯦ ꯈꯪꯂꯕ ꯆꯨꯡꯁꯦꯟꯕꯤ ꯁꯅꯥꯃꯇꯨꯝ ꯎꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯅꯥꯃꯇꯨꯝꯁꯨ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯂꯛꯏ ꯀ꯭ꯂꯥꯁꯁꯨ ꯃꯊꯪ ꯇꯧꯗꯨꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯁꯨꯇꯤ ꯊꯥꯕ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯇꯥꯏꯕꯪꯁꯨ ꯁꯅꯥꯃꯇꯨꯝꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯏ ꯆꯨꯡꯁꯦꯟꯕꯤꯁꯨ ꯑꯉꯥꯡ ꯁꯨꯇꯤ ꯊꯥꯕꯩ ꯊꯣꯛꯂꯛꯄꯗ ꯇꯥꯏꯕꯪꯅ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯍꯦꯛ ꯊꯦꯡꯒꯥꯏꯅꯔꯦ ꯇꯥꯏꯕꯪ ꯈꯔ ꯍꯟꯗꯣꯛꯂꯒ ꯁꯣꯔꯤ ꯆꯨꯡꯁꯦꯟꯕꯤꯅ ꯏꯠꯁ ꯑꯣꯀꯦ ꯇꯥꯏꯕꯪ ꯇꯞꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯕꯨ ꯍꯧꯖꯤꯛ ꯂꯩꯕꯤꯍꯧꯕ꯭ꯔꯥ
ꯆꯨꯡꯁꯦꯟꯕꯤꯅ ꯁꯥꯔꯗꯣ ꯍꯧꯖꯤꯛ ꯐꯥꯏꯜ ꯑꯔꯨꯕ ꯑꯃ ꯌꯦꯡꯂꯤ ꯑꯗꯨꯅ ꯃꯤ ꯆꯪꯍꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯍꯧꯋꯦ ꯌꯥꯅꯤ ꯉꯥꯛꯇ ꯉꯥꯏꯕꯤꯌꯣ ꯇꯥꯏꯕꯪ ꯏꯉꯛ ꯉꯛꯅ ꯑꯍꯣꯏ ꯆꯨꯡꯁꯦꯟꯕꯤ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯕꯒ ꯇꯥꯏꯕꯪꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯟꯗꯛꯀꯤ ꯑꯣꯖꯥ ꯑꯅꯧꯕ ꯂꯧꯕꯗꯨꯒꯤꯔꯥ ꯑꯗꯨꯏ ꯑꯣꯏꯔꯗꯤ ꯅꯣꯇꯤꯁ ꯕꯣꯔꯗꯇꯁꯨ ꯔꯤꯖꯜ ꯊꯦꯠꯄꯅꯦ ꯑꯗꯨꯝ ꯆꯪꯂꯒ ꯌꯦꯡꯕꯤꯔꯁꯨ ꯌꯥꯅꯤ ꯇꯥꯏꯕꯪ ꯍꯟꯗꯛꯇꯤ ꯋꯥ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩ ꯅꯥꯀꯟꯗꯩ ꯁꯥꯔ ꯀꯩꯅꯣ ꯂꯦꯞꯇꯅ ꯂꯩꯕꯤꯔꯤꯁꯤꯕꯣ ꯀꯩꯅꯣ ꯍꯦꯛꯇ ꯆꯪꯕꯤꯔꯛꯄ ꯌꯥꯕꯁꯤꯕꯣ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯣꯟꯊꯣꯔꯛꯄꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯝꯃꯤ ꯇꯥꯏꯕꯪ ꯅꯣꯛꯐꯦꯠ ꯇꯧꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯒ ꯍꯦꯟꯁꯦꯛ ꯇꯧꯅꯩ ꯆꯨꯡꯁꯦꯟꯕꯤꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯇꯥꯏꯕꯪꯗ ꯁꯥꯔ ꯀꯧꯈꯤꯕꯗꯨ ꯇꯥꯔꯒ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯥꯏꯕꯪ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯂꯒ ꯁꯥꯔꯁꯨ ꯐꯥꯏꯜ ꯑꯔꯨꯕ ꯑꯃ ꯌꯦꯡꯂꯤ ꯃꯤ ꯆꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯂꯦꯞꯂꯝꯃꯤꯖꯥꯠꯅꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯅꯣꯛꯂꯒ ꯑꯦꯍꯦ ꯁꯥꯔ ꯑꯔꯨꯕ ꯅꯠꯇꯦ ꯃꯅꯨꯡꯗ ꯉꯥꯛꯇ ꯂꯦꯡꯁꯤꯟꯁꯦ ꯆꯨꯡꯁꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯁ ꯆꯨꯡꯁꯦꯟꯕꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔꯅꯦ ꯁꯥꯔꯒꯁꯨ ꯁꯛ ꯈꯪꯅꯕꯤꯌꯨ ꯆꯨꯡꯁꯦꯟꯕꯤ ꯍꯟꯗꯛꯇꯤ ꯀꯞꯇꯦꯗ ꯈꯥꯛꯂꯦ ꯇꯟꯖꯥꯗꯨꯗ ꯂꯩꯀ꯭ꯔꯛ ꯑꯔꯥꯎꯕ ꯑꯃ ꯂꯩꯔꯗꯤ ꯆꯪꯅꯤꯡꯕꯒꯤ ꯐꯤꯚꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯀꯥꯏꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯥꯔ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯇꯥꯏꯕꯪ ꯃꯣꯡ ꯍꯥꯗꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯈꯪꯗꯕꯁꯦ ꯃꯤꯠ ꯇꯥꯡꯕꯒ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅꯤ ꯅꯠꯇ꯭ꯔꯅꯦ ꯁꯥꯔ ꯆꯨꯡꯁꯦꯟꯕꯤ ꯏꯀꯥꯏꯅ ꯁꯥꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯍꯣꯏ ꯍꯣꯏ ꯌꯧꯅꯕ ꯇꯧꯔꯣ ꯆꯨꯡꯁꯦꯟꯕꯤꯁꯨ ꯇꯥꯏꯕꯪꯗ ꯃꯥꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯏꯀꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯇꯥꯏꯕꯪꯁꯨ ꯆꯨꯡꯁꯦꯟꯕꯤꯗ ꯌꯦꯡꯂꯨꯔꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯁꯥꯔ ꯁꯨꯇꯤ ꯃꯇꯝ ꯑꯣꯏꯕꯒ ꯂꯥꯛꯂꯤꯁꯤꯁꯨ ꯈꯔꯕꯨꯗꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯅꯣꯛꯂꯒ ꯁꯥꯔ ꯁꯦꯀꯦꯟ ꯁꯦꯇꯔꯗꯦ ꯑꯣꯏꯕꯒꯤ ꯍꯥꯞ ꯍꯣꯂꯤꯗे ꯇꯧꯈꯤꯕꯁꯤꯅ ꯄꯪꯊꯦꯡ ꯊꯦꯡꯕ ꯃꯥꯟꯕꯒꯤ ꯋꯥꯅꯦ ꯁꯥꯔ ꯃꯅꯨꯡꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯔꯨꯔꯁꯤ ꯇꯥꯏꯕꯪꯅ ꯁꯥꯔ ꯃꯥꯡ ꯊꯥꯕꯤꯔꯣ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ ꯇꯥꯏꯕꯪ ꯍꯥꯏꯅꯕ ꯇꯧꯗꯅ ꯂꯩꯔꯝꯂꯤꯕ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯨ ꯈꯪꯂꯦ ꯇꯥꯏꯕꯪꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯃꯁꯥꯗꯨ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯈꯤꯕꯅꯣ ꯍꯥꯏꯅ ꯐꯝꯅ ꯈꯟꯕ ꯍꯧꯔꯛꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯁꯥꯔ ꯊꯛꯅꯕ ꯑꯃ ꯁꯦꯝꯍꯟꯖꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯇꯥꯏꯕꯪꯅ ꯇꯧꯕꯤꯔꯨꯔꯅꯨ ꯌꯥꯖꯔꯦ ꯑꯩ ꯊꯛꯆꯔꯛꯂꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯇꯞꯅ ꯁꯥꯔ ꯅꯨꯡꯉꯥꯏꯇꯦꯗ ꯖꯨꯏꯁ ꯑꯣꯏꯔꯁꯨ ꯑꯝꯇ ꯁꯦꯝꯍꯟꯖꯔꯛꯀꯦ ꯇꯥꯏꯕꯪꯅ ꯍꯣꯏ ꯁꯥꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯄꯤꯌꯣꯟꯕꯨ ꯀꯧꯗꯨꯅ ꯖꯨꯁ ꯁꯦꯝꯂꯛꯅꯕ ꯍꯥꯏꯈ꯭ꯔꯕ ꯇꯨꯡꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯇꯞꯅ ꯇꯥꯏꯕꯪꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯔ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯤꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯒꯦ ꯇꯥꯏꯕꯪ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ ꯁꯥꯔ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯂꯩꯔꯤꯕ ꯍꯧꯒꯠꯂꯛꯂꯤꯕ ꯑꯄꯤꯛꯄꯗꯒꯤ ꯍꯧꯔꯒ ꯑꯆꯧꯕ ꯐꯥꯎꯕꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯐꯁꯅꯨ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯦꯝꯁꯅꯨ ꯍꯥꯏꯕꯅꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯇꯞꯅ ꯍꯣꯏ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯁꯥꯔ ꯑꯗꯨꯕꯨ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯇꯥꯏꯕꯪꯅ ꯍꯟꯗꯛꯀꯤ ꯑꯣꯖꯥꯁꯤꯡꯒ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯔꯛꯇ ꯇꯥꯍꯩꯗꯕ ꯇꯧꯍꯩꯗꯕ ꯊꯧꯗꯣꯛ ꯈꯔ ꯇꯥꯏ ꯑꯃꯗꯤ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛꯀꯤ ꯅꯃꯥꯗ ꯁꯥꯇ꯭ꯔꯁꯤꯡꯒ ꯄꯤꯛꯅꯤꯛ ꯆꯠꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯂꯥꯛꯏ ꯃꯁꯤ ꯀꯝꯗꯧꯕꯅꯣ ꯁꯥꯔꯁꯨ ꯋꯥꯐꯝꯁꯤ ꯇꯥꯕꯤꯔꯝꯂꯒꯅꯤ ꯈꯜꯂꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯤ ꯃꯤꯍꯨꯟ ꯄꯥꯏꯈꯠꯈ꯭ꯔꯦ ꯇꯥꯏꯕꯪꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯥ ꯑꯁꯤ ꯌꯧꯅ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯍꯟꯗꯛꯇꯤ ꯇꯁꯦꯡꯅ ꯁꯦꯟꯅꯕ ꯈꯔ ꯋꯥꯠꯄ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯖꯥ ꯑꯃꯗꯤ ꯁꯥꯇ꯭ꯔꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯔꯛꯄꯅꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯀꯤꯅ ꯁꯥꯔ ꯇꯥꯏꯕꯪꯅ ꯁ꯭ꯀꯨꯜꯁꯤ ꯇꯠꯇꯅ ꯌꯦꯡꯁꯤꯜꯂꯤꯕꯗꯤ ꯁꯥꯔꯅꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯗꯤ ꯁꯥꯔꯕꯨ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯁꯥꯔ ꯍꯟꯗꯛꯀꯤꯗꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯍꯣꯠꯅꯖꯒꯦ ꯇꯥꯏꯕꯪꯅ ꯑꯩ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏ ꯈꯟꯒꯅꯨ ꯁꯥꯔꯁꯨ ꯁ꯭ꯀꯨꯜ ꯑꯃ ꯄꯨꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯂꯣꯏꯅ ꯈꯪꯂꯝꯂꯒꯅꯤ ꯊꯥꯖꯩ ꯑꯗꯨꯒ ꯍꯌꯦꯡꯃꯛ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯕꯨ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯏꯝꯐꯥꯜ ꯁꯤꯇꯤ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯔꯤꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯈꯣꯏꯅ ꯃꯤꯡꯆꯠ ꯊꯤꯍꯟꯕꯗꯤ ꯌꯥꯔꯣꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯍꯣꯏ ꯁꯥꯔ ꯑꯩ ꯐꯅꯕ ꯁꯤꯟꯖꯒꯦ ꯇꯥꯏꯕꯪ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯌꯦꯡꯂꯒ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥꯔꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯣꯖꯥ ꯑꯃꯗꯤ ꯁꯥꯇ꯭ꯔꯗ
ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗꯕ ꯊꯣꯛꯂꯕ ꯁꯥꯔꯕꯨꯁꯨ ꯃꯇꯨꯡꯗ ꯑꯦꯛꯁꯀ꯭ꯌꯨꯁ ꯂꯩꯔꯣꯏ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯀꯤꯅ: ꯁꯥꯔ, ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯑꯩ ꯁꯣꯏꯗꯅ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯌꯥꯎꯅ ꯃꯤꯇꯤꯡ ꯇꯧꯖꯔꯒꯦ꯫ ꯇꯥꯏꯕꯪꯅ: ꯋꯥꯁꯤ ꯑꯩꯅ ꯍꯥꯏꯐꯝ ꯊꯣꯛꯇꯕꯅꯤ, ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃ ꯑꯣꯏꯔꯒ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯗ꯭ꯔꯃꯤꯅ ꯑꯩꯅ ꯑꯣꯏꯅ ꯍꯧꯗꯣꯛꯆꯔꯦ꯫ ꯑꯩꯅ ꯃꯃꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯦ, ꯍꯧꯖꯤꯛ ꯑꯣꯜꯂꯛꯂꯤꯕ ꯁꯃꯥꯖ ꯑꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯗꯨꯀꯦꯁꯟ ꯍꯥꯏꯕꯗꯩ ꯀ꯭ꯋꯥꯟꯇꯤꯇꯤ ꯑꯦꯗꯨꯀꯦꯁꯟ ꯑꯣꯏꯅ ꯆꯠꯅꯔꯦ꯫ ꯃꯁꯤ ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯄꯥꯝꯕꯒꯤꯗꯃꯛ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯁꯦꯀꯦꯟꯗꯔꯤ ꯌꯥꯎꯅ ꯁꯦꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯂꯕꯅꯤꯅ ꯑꯣꯖꯥꯁꯨ ꯇꯥꯟꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯅꯣ ꯑꯦꯛꯁꯀ꯭ꯌꯨꯁ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯥꯏꯕꯪ ꯇꯞꯅ: ꯑꯗꯨꯒ ꯁꯥꯔ, ꯋꯥꯐꯝ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯈꯛꯇꯗ ꯊꯝꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡ ꯄꯦ ꯄꯤꯕ ꯂꯣꯏꯅꯈ꯭ꯔꯕ? ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ: ꯍꯣꯏ ꯁꯥꯔ꯫ ꯇꯥꯏꯕꯪꯅ: ꯆꯦꯟꯅꯔꯤꯕ ꯑꯣꯖꯥꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯍꯥꯞꯂꯨꯈꯤꯅꯨ꯫ ꯐꯔꯦ, ꯑꯩ ꯊꯣꯛꯈ꯭ꯔꯒꯦ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯅꯣꯟꯊꯔꯝꯕ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯟꯈꯠꯂꯛꯇꯨꯅ: ꯐꯒꯅꯤ ꯁꯥꯔ꯫ ꯇꯥꯏꯕꯪ ꯍꯟꯗꯛꯇꯤ ꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯁꯨ ꯇꯥꯏꯕꯪꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤ ꯎꯕ ꯐꯪꯗꯕ ꯃꯤꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯁꯤꯕꯨ? ꯑꯁ, ꯑꯗꯨꯕꯨ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯏꯀꯥꯏꯈ꯭ꯔꯦꯗ꯫